अखोई हजिक समक से अखोई मणिपुरी समाज उन्नयन संस्था की अखोई थबुरेन अखोई मरुप सिंह मखोई में लाए अखोई मी लाई सी जंग याम दिलीप ले रे याम अखोई की शाम की शो ले रे मरुप समोरजीत मरुप अशोक अदि इबाई अरुण अखोई तरुक लाए अखोई तरुक अखोई मी लोबनो मपान थबक तौ खोना लेबा ओय असि मरुप प्रणव से मरुप प्रणव की मपा अखोई काका आइना कौजबा काका चुराचान लेगिदबा ngasi तरानी मांगदा ngasi युम सेंगबा हयेंगना अखोई लाना थरम मोदेबा सनामही लाइनिंग लुकी मतुंगिना काका प्रणव ओइसे लोना सनामही लाइनिंग चतपा काका नि फैमिली नि अदो हयेंग थलाना थरमगी को सोंदा लेकागी खुलकी इमाई बेनसिंग इची चनसिंग इतै मसिंग थबक सुरी को को दो हेंजांग सेमी अखोने लाइसिना सिगनेबा अखोने हंगबा लाकपा काका लेगिदबा ओय समाज उन्नयन संस्था की मणिपुरी समाज उन्नयन संस्था की मेंबर ने अशोक से दो जाओ ना मान जाओ ना फिकी मदी तौरमनी मासे कनो लेहि अंजनदा जाम नुआइते अंजनदा गारा स्टॉक त लेत्रि मेबा बेन स्टॉक ने दिन ना चाइदे ओ अदुनी रासेल ना नहान पु तांग कुन मंगा दा कांगसन ना लेत्रि अन थादो उरि दु अदो लेरमे अदो मा सोइरे मो ना लेनु अखोई लाई को अदो ओय हिंजांग सेमी सि हंजगे सिने अखोई मितै खुनाई के फजबाई से असे कनामो द सेन पिरोय दोइने बा सेन ना सोइदे इसा इसा की अखोई खुंदौ सुबा सुमाय थौम थोक तारगदि नुपी की नुपी नुपाई नुपा हिंजांग नापी आलू गाक्सी जांग ngau thong ni ma Bangladesh ta sana mahi lining lup chatpa ono ya patong khunjagi oi salai punsiram committee na puriba lining tho sana mahi kano leise sangden lai sangle sigi marup loi tani singduk tani ni kai jum se ai pratiboida अगोई तिलौ चनम जाउदे को समतंग उजा हलौगे ओय इजनम एनम नाकुपी मरोय नाकुपी आय मणिपुर दना अबोन एनम आय अगोई जनम जुआय एनम जुआय जे जुआय दो सिनी को मणिपुर दना इमालम द मणिपुर दना मरोय नाकुपी आय बा अखोना जनम एनम जामिने दो जाम खुजाम ने लो आप तो जोय चंग दो जा अयुक किता से अयुक तो लो जंग दोय बसु जाम जे कई वानो ने नुंदांगी ngatung mai ngatung bagi khujam amni ne e phagi rai jami ne kilo ni amadi ani kilo ni muksuni bo jami bo khujam ne khujam amni he yanam changi se sorat amada lana thono amada asena lei jai bagi uthap lei ni to ni semi se पकौड़ा ना है एक तो सुन तो दो बा हवाई पकौड़ा ना खामे से भी के तोक थोंग दो रगे ना तोक थोंग ने इवन केनो ने कोई हंग लाइबो चा लाइबो तौरिसे नुंगाइ तब फोंदोक लाइबो नद्रगा चावा लाइबो फजे सेमक खरे सेदा फोटो खरा कापो ग्रुप त थाना बा आई लाइव नि समोजी पाइन थ्रो पैसादो अहुम ने अहुम नोइना लिसिंग निफु लिसिंग मा हेले नोइल चैंपियन नि ना चैंपियन ने ले खोय दो नुबी निफु फंगब्रा ने कइनो हाइसु हम हारि में मरी ga ung मत नि लिसिंग जीरो में लल्ले में ngang ज्ञान तारो तो गंग मा कोई ngang नरि जे नुबी यार नुपा पेन दे नद्रा नुपा पेन दे पैसा देखो ना जामी बा जामे से नोई जामी जाम जो नोई जाम जो कोई लिए जुलिंग हिम तो जगे पैसा जाम बनो ना चार जाम चारो पैसा लिख को कोई ना चारा के के आई मोय नारा कोई जा बंग नुंगांग खोरोस की पैसा लाके आइना नंगे लुपार 2200 के आनो लिसिंग अनि के जनी के आनो चंगे तो फंगबो लौरोन कतोकरे लकांग द कदोई ब
ai ju manga mo ka thong ne mi ni ai manga mo kang federation da sa usa la ko photo tàu quay bỏ không kia manga mà nang chen che lo ya ai che lo ne oi o so che lo mi thong tan ge de ai ju zeng khang ge de ai ko de mona do khang de mona pai chắc rồi cái năng asana photo copy ko gi cái nồi gì kumla phono ki macam pi to mi ni Chinese masala kaga chu asan macam pi am tani nanti jali itu bang nyara bo kap bo si mako kita ubra masuk nang na lay kami sao ơi anh đi wangang konda cái macam apa sih keno công nguyên giờ cái sinh ngọc thung ni tên là sinh du asi sinh du ở đây là cái nào ngọc thung ở đây là ngọc thung ni sinh du đi giàu rồi amit pi na giàu rồi ni balak tori marai galle rồi nó mà ra mọi su xem mình số lấy giờ đây đi tăng ra thì nói tàu ra ngồi nó sai lô rồi bố tăng ra giặt pa khôi đi isanuppa na oi isanuppa na tàu du cái nó khôi gi haji po oso hajing po chalaga mayam pham mang da pahira sandok namdra ichadu ma kan thunga semuri ni bo thunga cái nó to nó la na cái nó to chemi ne ma si na cái nó system to no dona ai ro do dona ai ro do adu semuri kan na ai ni janu ba pe chek to man tai ma nu ba ahan no ta mai to no amani stepler pha ba ai ni ba sa mu pa hele lucing nu ba hele pa no ma aman inin na dai stepler to ba rõ cho luôn cái sam này phun nước protein nó phun cái không mà thôi thằng cha lúc rồi bọn là cần mới lấy mà chính rằng là bị xe mi vậy mai thôi nhưng quay chúng ta cha đi cha bố chỉ làm ăn gì đó mỗi vào đâu cũng rồi nín mỗi pizza ra bỏ khôi này bài sẽ cặp mà cha ni mỗi đứa đi student ra số số tôi đều ấy video nằm mà photo nằm mà giàu đấy em ạ ô cái thằng mà khăng cái glass số số đều ấy mình có cặp này bên đây cây nào जाने भी जा जाओ तुम जाना मैं जो ना कर कैसा दुकान है मिल रही जब जा प्रणव के मामा आज जंग दिन ने भी जब खोंग शेक ने ले बा ना बजे ओए चलो ओए पैसा mai chỉ chết thì con này con này cái đâu mà chết thì mà chết ngang cang chân đó lôi bí mà cháu phải mà question chết lên đó chana chuna hauram meu saga ta ko ka mai na ở đây đấy lấy cái nhỉ đi cái gì khoi de umilla de lo do bamon bar ya de misti kana no je là rồi số kia này bỏ là không cho lo có mà không cho tới lo nó chăn mà hay nữa đấy bị nó một khối lỗ luôn nè cái đi mà hay không bị lấy chân đây mà mình cái câu ấy lấy xem
ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯈꯪꯗꯦ ꯌꯥꯔꯕꯣ ꯀꯩꯁꯨ ꯆꯥꯈꯤꯗ꯭ꯔꯣ ꯈꯪꯅꯕ ꯃꯔꯣꯟ ꯍꯣꯏ ꯏꯌꯥꯝꯕ ꯑꯃ ꯌꯥꯎꯔꯦꯀꯣ ꯁꯦ ꯏꯌꯥꯝꯕꯒꯤꯗ ꯅꯨꯃꯤꯠꯇꯩ ꯃꯃꯤꯡ ꯑꯣꯏꯔꯤꯁꯦ ꯀꯣꯛꯇꯨꯝ ꯍꯥꯏꯅ ꯑꯩꯒꯤ ꯃꯃꯤꯡꯅ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣ ꯑꯁꯤ ꯏꯌꯥꯝꯕꯒꯤ ꯃꯃꯤꯡ ꯗꯤꯂꯤꯞ ꯑꯁꯤꯅ ꯁꯥꯝ ꯀꯤꯁꯣꯔ ꯑꯁꯤꯅ ꯁꯣꯃꯣꯔꯖꯤꯠ ꯑꯁꯤꯅ ꯑꯔꯨꯟ ꯑꯁꯤꯅ ꯄ꯭ꯔꯅꯕ ꯑꯁꯤꯅ ꯑꯁꯣꯛ ꯂꯣꯏ ꯃꯌꯥꯡ ꯃꯔꯣꯟ ꯉꯥꯛꯇꯅꯦꯕ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟ ꯉꯥꯛꯇꯅꯤ ꯏꯌꯥꯝꯕꯁꯤꯗꯅꯤ ꯃꯤꯇꯩ ꯃꯃꯤꯡꯅ ꯃꯤꯇꯩꯔꯣꯟ ꯊꯣꯜꯂꯝꯃꯤꯁꯦ ꯀꯣꯛꯇꯨꯝ ꯍꯥꯏꯅ ꯑꯩ ꯖꯥꯅꯤꯡꯅ ꯊꯣꯜꯂꯤꯅꯦ ꯂꯣꯏ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟꯒꯤ ꯃꯤꯡꯁꯦꯗꯤ ꯀꯣꯛꯇꯨꯝꯗꯅ ꯐꯖꯩꯗ ꯃꯤꯇꯩ ꯏꯃꯥ ꯂꯣꯟꯅꯦ ꯅꯍꯥꯟ ꯉꯁꯤ ꯔꯥꯀꯦꯁꯅ ꯍꯥꯏꯔꯝꯃꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗ ꯃꯌꯥꯝꯕ ꯑꯍꯟꯁꯦ ꯍꯧꯖꯤꯛꯁꯨ ꯀꯧꯔꯒ ꯂꯩꯕ ꯃꯆꯥꯒꯤ ꯃꯃꯤꯡꯁꯤꯡꯁꯦ ꯍꯤꯟꯗꯨꯒꯤ ꯃꯃꯤꯡ ꯉꯥꯛꯇ ꯀꯧꯕ ꯃꯍꯥꯛꯀꯤꯅ ꯃꯩꯇꯩꯒꯤ ꯃꯃꯤꯡ ꯉꯥꯛꯇ ꯏꯇꯩꯃ ꯑꯍꯟꯗꯨꯅ ꯍꯥꯏꯌꯦ ꯅꯣꯏ ꯀꯀꯥꯁꯦ ꯉꯥꯎꯔꯝꯃꯤ ꯀꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯆꯥꯅꯤꯄꯥꯁꯤꯡꯗꯨ ꯏꯄꯟꯒ ꯅꯣꯏ ꯅꯃꯥꯗꯤ ꯉꯥꯎꯔꯦꯕ ꯀꯧꯔꯤꯁꯤ ꯑꯄꯨꯟ ꯃꯥꯏ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝ ꯃꯔꯣ ꯍꯥꯏꯁꯦ ꯃꯌꯥꯡ ꯗꯦꯁꯤꯅ ꯑꯩꯈꯣꯏꯁꯤꯅ ꯏꯕ ꯀꯧꯕꯁꯤ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯂꯛꯀꯤ ꯀꯕꯣꯛꯅꯤꯗ ꯑꯗꯨꯗꯤ ꯇꯥꯛꯄꯤ ꯃꯄꯥꯗꯣ ꯑꯗꯨꯝ ꯃꯤꯇꯩꯅ ꯏ ꯃꯥꯏ ꯀꯌꯥꯔꯛ ꯁꯦꯝꯅꯔꯤꯕ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏ ꯄꯥꯕꯣꯏ ꯃꯤꯡꯁꯨ ꯉꯝꯃꯦ ꯑꯩꯅ ꯕꯅꯥꯟ ꯇꯧꯔꯒ ꯏꯕ ꯂꯥꯛꯑꯦ ꯑꯃ ꯉꯝꯗꯦ ꯅꯣꯡꯃ ꯐꯣꯔꯦꯁ ꯑꯣꯐꯤꯁꯦ ꯄꯥꯔꯃꯤ ꯂꯧ ꯄꯥꯁꯄꯣꯔꯠꯇꯅꯦ ꯀꯩꯅꯣꯗꯅꯦ ꯑꯥꯏꯗꯤꯗꯅꯦ ꯍꯥꯏꯕꯁꯤ ꯏꯕ ꯉꯝꯗꯦ ꯑꯍꯥꯟꯕ ꯑꯥꯏꯗꯤ ꯂꯧꯔꯛꯄꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇꯥꯡꯗ ꯍꯌꯦꯡꯒꯤ ꯇꯥꯡꯗ ꯖꯥꯠꯅ ꯂꯣꯏ ꯍꯥꯏ ꯁꯦꯝꯅ ꯀ꯭ꯋꯥ ꯈꯩꯒꯠꯅ ꯉꯝꯖꯅꯗꯤ ꯉꯝꯖꯅꯗꯤꯅꯦ ꯃꯌꯥꯝꯁꯤ ꯉꯝꯖꯅꯗꯦ ꯑꯩꯈꯣꯏꯅ ꯊꯣꯜꯂꯤꯁꯤ ꯍꯤꯟꯗꯨ ꯕꯪꯒꯥꯂꯤꯒꯤ ꯃꯃꯤꯡꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯇꯥꯕꯗꯣ ꯑꯣꯏꯅ ꯀꯩꯅꯣ ꯇꯥ ꯇꯣꯕꯦ ꯑꯩꯒꯤ ꯃꯤꯡꯁꯤꯃꯗꯤ ꯐꯖꯅ ꯂꯥꯜꯂꯤꯕꯣ ꯑꯩꯒꯤ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣ ꯍꯥꯏꯕ ꯃꯤꯡꯁꯦ ꯁꯣꯃꯦꯟꯗ꯭ꯔꯣ ꯍꯦꯛꯇ ꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯁꯣꯃꯦꯔꯣꯟꯗ꯭ꯔꯣ ꯍꯥꯏꯅꯦ ꯍꯥꯏꯕ ꯑꯦꯀꯥꯔꯗꯣ ꯃꯣꯗ ꯍꯥꯞꯆꯟꯒꯅꯤ ꯍꯥꯏꯕ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣ ꯍꯥꯏꯅ ꯑꯝꯇ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯃꯇꯝꯗ ꯁꯣꯃꯦꯔꯣꯟꯗ꯭ꯔꯣ ꯍꯥꯏꯅ ꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯁꯣꯃꯦꯟꯗ꯭ꯔꯣ ꯍꯥꯏꯅ 이기ꯅꯤ ꯍꯥꯏꯕ 이딴데 랄이 명임 난 안토리 밥에 떠기래 소이래 그리고 나이 마이 마사나 그가 막 콩나들에 마사나 하이도 남 만와 마사마리 콩나가네 아주 하이달 몸이 했다 많이 오죠는 그러나 아직 끼도 많이 짜오른 아고의 바보기 명지 돌릴래가 일래 형라 하나디는 에이 그 자리가 나와 피레리 로레 이제 딴판에 피레 그래 아이는 제구나 홈 시다비비 시다래 셈도와 맛 군나 셈도가 싱가비 하리면 바보의 명지도 시다비비야 바마이 돌릴래 시 라우게 저희들 비비에도 200원이니 시다는 시다 소소로 시다비비 저희들 뭐야 ꯃꯌꯥꯡꯒꯤ ꯃꯃꯤꯡꯅꯦ ꯃꯆꯥꯅꯤꯄꯥ ꯃꯔꯤ ꯃꯉꯥ ꯄꯣꯛꯄꯗ ꯃꯔꯤ ꯃꯉꯥꯃꯛꯀꯤ ꯃꯄꯥꯁꯦ ꯑꯃꯐꯥꯎ ꯃꯥꯟꯅꯗꯦ 만데 ꯑꯩꯈꯣꯏꯁꯨ ꯃꯥꯟꯗꯦ ꯑꯃꯅ ꯍꯥꯞꯄꯣꯏ ꯑꯃꯅ ꯍꯥꯞꯀꯅꯤ ꯑꯃꯅ ꯃꯤꯌꯥꯏꯅꯤ ꯑꯩꯈꯣꯏ ꯄꯥꯕꯣꯒꯤ ꯃꯃꯤꯡꯁꯦ ꯑꯩꯒꯤ ꯃꯤꯡ ꯄꯥꯕꯣꯒꯤ ꯃꯤꯡꯁꯦ ꯍꯣꯃꯣꯗꯦꯟ ꯃꯤꯇꯩ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯕꯦꯡꯒꯤ ꯀꯩꯅꯣꯗꯅ 아이디잖아 샴덴 메티 메테인 마이티 잘 배우니 메티 아이래 메티 산토기잖아 क्या नो 삼덴 싱호 이기되나 게노 एकदम 로이나니 거의 있는 목이 민나무 사티리미 에이 있는 목이는 아마다나 앙아우비 아마다나 앙고비 아마다나 앙오비 아마다나 앙오비 ꯑꯆꯨꯝꯕꯁꯦ ꯑꯃꯈꯛꯇꯅꯦ ꯌꯥꯎꯔꯤꯕ ꯃꯆꯥ ꯃꯉꯥꯅꯤꯗꯅ ꯃꯆꯥ ꯃꯉꯥꯁꯤ ꯇꯔꯨꯛ ꯅꯨꯄꯤ ꯑꯍꯟ ꯃꯅꯤꯄꯨꯔꯤꯗꯝꯗ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯈꯔ ꯂꯩꯁꯦ ꯑꯃꯐꯥꯎ ꯃꯥꯟꯅꯗꯦ ꯃꯃꯥꯒꯤ ꯃꯃꯤꯡ ꯑꯩꯈꯣꯏꯁꯨ
ꯇꯧꯕ ꯃꯇꯝꯗꯅꯦ ꯏꯅ ꯄꯤꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯑꯩ ꯏꯔꯤꯃꯤꯗꯣ ꯑꯩ ꯅꯪꯗꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯐꯝ ꯊꯣꯛꯑꯦꯕ ꯏꯔꯤꯃꯤꯗꯨꯅ ꯇꯨꯒꯤ ꯑꯣꯏꯔꯝꯃꯤꯅꯅꯦ ꯚꯥꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯣꯇꯔ ꯀꯥꯔꯗꯨꯔꯤꯁꯤ 18 ꯕꯣꯁꯣꯔ ꯐꯥꯔꯒꯅꯦ ꯍꯥꯏꯕ ꯑꯩ ꯄꯥꯞꯇꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯊꯥꯡꯒꯠꯂꯒ ꯂꯥꯛꯏ ꯃꯤꯗꯨꯒꯅꯦ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯨꯊꯣꯡ ꯄꯤꯕꯤꯔꯣ ꯁꯤ ꯆꯥꯃꯥꯟ ꯌꯥꯎꯁꯤ ꯏꯕꯤꯔꯣ ꯑꯩꯁꯦ ꯁꯣꯏꯔꯁꯨ ꯐꯔꯦ ꯃꯤꯅꯤꯃꯝ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯑꯩꯒꯤ ꯚꯣꯇꯔ ꯀꯥꯔꯗꯨꯔꯤꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯤꯔ ꯂꯣꯏꯔꯦ ꯑꯗꯣ ꯕꯦꯔꯥꯗꯨ ꯀꯩꯅꯣ ꯈꯪꯉꯕ ꯊꯥꯡꯒꯠꯄꯗ ꯆꯨꯝꯅ ꯊꯥꯡꯒꯠꯂꯦ ꯀꯝꯄ꯭ꯌꯨꯇꯔ ꯐꯨꯕꯅ ꯀꯩꯗꯧꯔꯤ ꯃꯣꯏꯅ ꯀꯣꯟꯇꯥꯛꯁꯦ ꯃꯤ ꯑꯃꯒꯤ ꯚꯦꯂꯨꯁꯦ ꯌꯥꯝꯅ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯠꯍꯟꯒꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯩꯗꯨꯒ ꯃꯣꯏꯅ ꯍꯣꯡꯅꯕ ꯍꯥꯏꯅꯅꯦ ꯃꯣꯏ ꯃꯤ ꯚꯣꯇꯔꯗ ꯃꯤꯡ ꯊꯥꯡꯒꯠꯄꯗ ꯑꯗꯨ ꯁꯣꯏꯒꯦ ꯁꯣꯏꯖꯅꯨ ꯍꯥꯏ ꯑꯩꯅ ꯅꯪ ꯌꯦꯡꯈꯤꯗ꯭ꯔꯣ ꯑꯗꯨꯅꯅꯤ ꯁꯣꯏꯔꯤꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯊꯕꯛꯁꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯚꯥꯅꯨꯃꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯦ ꯀꯦ ꯁꯦꯔꯥꯝ ꯗꯗꯥꯒꯤ ꯃꯄꯣꯛ ꯀꯨꯝꯃꯣꯟ ꯑꯗꯨ ꯌꯥꯎꯔꯝꯃꯦ ꯉꯥꯏꯍꯥꯛ ꯑꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨꯞꯀꯤ ꯀꯩꯅꯣ ꯍꯣꯡꯕ ꯂꯥꯛꯑꯦ ꯍꯌꯦꯡ ꯀꯩꯅꯣ ꯑꯣꯏꯗꯣꯏꯁꯦ ꯌꯨꯝ ꯁꯦꯡꯉꯒ ꯍꯌꯦꯡ ꯂꯥꯟꯅ ꯊꯧꯔꯝꯃꯗꯣꯏꯁꯦ 12ꯗ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ 12ꯗ ꯍꯌꯦꯡ ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯣꯏꯅꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯁꯟꯗꯥꯡꯒꯤ ꯃꯇꯨꯡꯗ 5 6 ꯌꯧꯗꯣꯔꯦ 3:30ꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯔꯥꯀꯦꯁꯅ ꯑꯦꯗꯤꯇꯔ ꯑꯣꯏꯕ ꯀꯩꯅꯣ ꯍꯥꯏꯗꯣ ꯌꯥꯍꯧ ꯊꯦꯡꯕ ꯈꯣꯏꯃꯨ ꯍꯥꯏꯕ ꯁꯤꯅꯦꯃꯥ ꯃꯩꯇꯩꯔꯣꯝꯒꯤ ꯁꯤꯅꯦꯃꯥꯗꯨꯃ ꯀꯥꯞꯇꯣꯔꯤꯕ ꯃꯅꯤꯄꯨꯔ ꯀꯜꯆꯔꯦꯜ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯑꯗꯨꯁꯨ ꯌꯥꯎ ꯇꯥꯕ ꯑꯣꯖꯥ ꯑꯌꯨꯛꯇꯒꯤꯁꯨ ꯃꯣꯏꯒ ꯀꯣꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯏꯁꯥ ꯍꯛꯆꯥꯡ ꯉꯝꯗꯅ ꯂꯣꯛꯁꯨ ꯊꯨꯡꯕ ꯈꯣꯡꯁꯨ ꯅꯥꯕ ꯈꯣꯟꯁꯨ ꯐꯖꯅ ꯇꯥꯕ ꯅꯥꯇꯣꯟ ꯐꯨꯟꯕ ꯂꯣꯏꯔꯦ ꯉꯁꯤꯁꯤ ꯄꯨꯟꯇ ꯄꯨꯜꯂꯦ ꯅꯠꯇꯦ ꯁꯤꯟꯍꯥꯗꯨꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨ ꯁꯃꯣꯁꯥ ꯅꯠꯇꯦ ꯑꯗꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤꯀꯣ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯣꯏꯁꯤ ꯆꯥꯈ꯭ꯔꯦꯗꯣ ꯆꯥ ꯊꯛꯅꯔꯦ ꯆꯥ ꯊꯛꯑꯝꯃꯦ ꯃꯣꯏꯁꯨ ꯆꯥ ꯊꯛꯑꯝꯃꯦ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡꯁꯨ ꯆꯥ ꯊꯛꯑꯝꯃꯦ ꯑꯗꯣ লসেনজারগে লাইভসে এতক্ষণ যারা আমার লাইভ দেখছিলেন সবাইকে অসংখ্য অসংখ্য ধন্যবাদ। এখন আমরা ওই যে কিতে আসছিলাম আমার কাকা চুরাচান গত 10 দিন আগে এই ইহলোক ছেড়ে বড়লোকে চলে গেছেন। তো কালকে তোমার আমরা শ্রাদ্ধ 11 দিনের তাই তাদের সমবেদনা জানানোর জন্যই কিন্তু আমরা আমাদের মণিপুর সমাজ উন্নয়ন সংস্থার পক্ষ থেকে কয়েকজন 6 জন আসছে। আর আমাদের প্রণব হলো আমাদের একজন সদস্য জায়গা আছে।